Manipur ki tha kun taruk fazilaklaba irang asida Prime Minister Narendra Modi na Manipur da chatnabaki matam ngasi fauba leitabaga loinana malemna sakhangnarwa India ki afauba cultural personality Ratan Thiam na leikidabada faubada awaba fongdok nama matam leitri haida Indian National Congress ki luchingba Jairam Ramesh na fongdoraklei luchingba sina maha ki social media X account da fongdorakpagi matung ina haukiba kumja lising ani kulhumdoi gi me ahumdagi Manipur da thokliba irang asina maram oiraga miyamna khamthingna awaba amadi khudongcha da kaya mayoknari adomoinamak Prime Minister Narendra Modi na Manipur da chatnama matam fangdabata natana chatningbagi mami sutatri haukiba tha kuntaruk asida Prime Minister na state asidagi political party ki luchingba amataga unakhitabaga loinana lamdam asigi civil society organization amataga su unadri Theater ki lamda lauramba thaudangi damak malemna masak khangnaraba India ki so aphaw misaka moiriwa Ratan Thiamna Imphal la leikidabada Manipur pumbana mahako ikai khumnabu lakle adumoinabak laibak thibadi aphaw misak asina leikidabada Prime Minister na mahaki social media X oirbasu wafam amata fongdoraktana leire Prime Minister ki mong asi mahaki Manipur ki matang da khanba watpagi khudam da natana Manipur Miyambu Ikaiba Pibani haina fongdorakle